ngasi ayuk phong ki batuan tungan ba manipuri si phong singdigi maroi bi ipauk sim yamna pizagi ahan mada sana laiba poksi digi lakhosaraga NPP ki National Executive Committee mi pham pangthokre BJP ga mikhal satminadana ba warem nakre National People Party NPP na Center BJP na lusingba NDA lenga ka makhatana satminarabasu Meghalaya amasum ata state sina pangthokadoriba mikhal singda BJP ga wakhalon da khena ba leibana NPP mathana satlagani haina party ki national president amasum Meghalaya ki minister Conrad K Sangmana phongdokre New Delhi da pangthokiba party ki national executive mipham ga mari lainana paumi singda wangang lodana Conrad Sangmana hai Haukiba assembly mikhal su NPP na BJP ga satminakhi adubu mikhal matungda BJP ga puna lengak seminakhi NPP amasum BJP state unit ki marakta lairiba khena badugi matangdadi wafam amata phungdo o habi yakide party asi ki marakta wakhalon gi khena balai masi NPP bu nauna semgat pirakhiba purno sangmana hinglingai digi mayek singna thamnamda bu wafamni party gi lairiba khongpham adu kaidongai da khonglo heki NPP na masana maromdom mikhalda sasanaba phireb asina NDA ga lainari marida thoidokpa akaiba leiroi politicals amasum issue singda NDA ga wakal phawdokna ba leiri adubu issue khrada makhoi ga politicals oina satminadana ba sapsaba phireb leije NPP na makhoi bu nungsibiba miyamgi interest sokataba thabak tawroi thabak tawba matamda miyamgi interest yengdaba su yade ki makna Nagaland Tripura Meghalaya Mizoram amasum Rajasthan pangthokadoriba mikhalgi phiyam gi matana lainaki tuan state singi unit singna report sing lan khalakpa leiri NPP bu tung koina hena sakot hanabagi mari lainaba wafam sing hanaki party ki members sing mapung fana mating pamibagi damak thagali loinana party es hena mapangal kangkat hanana ba amagamaga wakal phawdoknaraga thabak tawna bohonasi mifam adu party ki layoi khraba lusimba singi mafamda ikai khumna bu utpaga loinana hawdokhi mifam adu da Meghalaya ki deputy chief minister President Tinsong minister James Sangma government ki chief advisor Thomas Sangma Turagi MP Agatha Sangma Manipur ki MLA sing party ki lusimba kyana sarya tuan state singda pangthokadoriba assembly mikhal singda NPP na soidana mai paknabagi dama party gi lusingbu singna makhatana mission amaga loinana sungsinaba phireb leidi party gi thaupuba singna su party bu hena mapangal kalhanana ba masum yehlomi sing amasum minority sing yauna punna sakhat minana bohonari mana hai lakliba Gujarat ki mikhal su NPP na mire thagatna bohonari masiga loinana mathang saida pangthokudoriba state singi mikhal da NPP na sauna mai paknaba angamba thakta honagani panmayabani mamangi saida pangthokiba mikhal da center BJP ga satminarabasu NPP na Manipura marom da mikhal thengnakhibani mikhal loiraba matungda NBR na lusum BJP gi lenga asida punna satminaribani amasum Taraga mathoi suba Manipur Legislative Assembly gi mikhal da NPP na MLA mari kaduna NBR na lusum lenga ka deputy chief minister gi pham phawba paikraba matungda taranithoi suba Assembly gi mikhal da party isna punna MLA taruk kadun hen mapangal kanba party oiri hansu pawsna phungdorakli makasa tarak poina to paw khrana college ayamba in charge principal khakta da sinabada ki oja sing yasan laktre higher secondary school ki regular principal kuntraga mapan gi manunda kunga manga sai sida potha khragani Manipur lenga ki college ayamba in charge principal singda sina thopigi college sing aduda oja oiriba sing yasan laktuna mai masing tambibada mai onsinan mangamdre higher secondary school ki regular principal kuntraga mapan gi manunda kunga manga di thabak tigi potha kadaba matam tha ahum digi taruk khakta ngai ba yaure saliba sei sigi July phawbada Manipur lenga ki makhada lairiba lenga ki college kuntraga mapan gi manunda regular principal taraga mari amasu in charge principal kunga manga lairi matamadu phawbada regular principal laiba lenga ki college sing adudi Chusampur College DM College of Commerce DM College of Arts DM College of Science GP Women College Imphal College Lilong Haurebi College Maharaj Buddhachandra College Manipur College Modern College Oriental College YK College Biramangol College Thambalmari College ni in charge principal singna yengsil lairiba college sing aduna CI College DM College of Teachers Education Hill College Hindi Teachers Training College Ideal Girls College Kha Manipur College LMS Law College Lamka College Moirang College NG College Patigru College Tamenglong College Thobal College United College Mayalambi College Kaksin Khunau College Liberal College Standard College Zeri College
More College, Southeast Manipur College, Waikhom Mani Girls College, A School Women's College, Presidency College amasum Nambol S Sanoi College ni. Lengaki College kuntraga mapangi manungda laidiba regular principal taraga mari esigi manungda principal mangadi thabaktagi pothagadaba sahi anikakta ngairi. Lemhauriba principal mapana thabaktagi pothagadaba matam sahi mari kakta ngairi. Lemhauriba in charge principal kunga mangagi manungda Nambol L Sanoi College principal Pro W Zaiti Moidi thabaktagi pothagadaba tha kakta ngairi. Kha Manipur College ke principal Professor Y Senitebala Hindi Teachers Training College ke Principal Professor N Sanjoy, DM College of Teachers Education ke Principal RK Lokhendro, Waikhomani Girls College ke Principal Professor Hais Manoranjan Amasum, NG College ke Principal Ashok Roy Chaudhuri di thabaktagi pothagadab tha mari kakta mangairi, Oza mari di sayemagi manungna thabaktagi pothagragani. Manipur go in Apun Malanga ke Higher Secondary School Humdrago Humdoi Lebigi Manunda Higher Secondary School Tarukti Principal Yaudun School Salairaga Lady Higher Secondary School Kuntragam upon a regular principal Namasum Langa ke Higher Secondary School Kunganipana in Charge Principal Yang Silaga School Saladi Langa ke Higher Secondary School Kuntragam upon the regular principal Singi Manunda Principal Kungo Humdoi Tabaki Pothagadaba Tataruk Mangadi Kaksing Higher Secondary School Principal and Nomitana Tabaktagi Pot Hagadaba Tha Kaktangai, Model Higher Secondary School Principal P. Nependrona Tabaktagi Pot Hagadaba Tamari Kaktamangai, Adubu, Bungzagin Higher Secondary School Principal L. Badal Kumaramasum Nambol Higher Secondary School Principal L. Pulsan Mitai di Tabaktagi Potaba Tha Yauri, Langaki Higher Secondary School in charge principal Kunganipan Manuna principal Taragamari di Tabaktagi Pothagataba Tha Anita Gitaru Pau Ngairabani, Loinana principal Taruna Taraki Manuna Tabaktagi Potharagani Hadi, Lengaki Makata Leba Higher Secondary School, Taruk Tanlon Higher Secondary School, Abdul Ali Girls Higher Secondary, Madrasa, Wenam Government Higher Secondary School, Hangang Higher Secondary School, Lalita Madhop Sarma Higher Secondary School, Amasum, Shekmai Kumbi Higher Secondary School Principal Sulaiti in charge Principal Sulaiti Haidi Hensu Pauks na Makatana Fondorakli Makata Tarakpoina to Papamana you legalize Taugani Haiba Kantaningi Nando All Manipur United Clubs Organization Amuko Poide Laimerul Mairapai di Apuno Manipur All Manipur Women's Voluntary Organization Amuoba Amadi Manipuri Students Federation MSF na puna sinduna mayai ka chinjak ke mayok tanga sinumidang tidim lambida mayra pai bigi khongsa chakre khongsa adugo mari leina amuko gi president Phairoism Nando Luwang haki lamdam sidigi mayai ka badrak muthatna pa pandam Manipur lenga na war on drak khongjang sangsilingai da you legalize taguni habigi khongthang asi amu hana khantani magna makhata na hai you hai bisi suk may ka bachinja amani lenga na lamdam sidigi may ka badrak muthatna bagi pandamda war on drug sa tharibani adu government asina you legalize tawna bo honaragliba khongthang asi ang papawi amasum sendong khra lakani haiduna you legalize tawna bo honarakpa asi apapa khongthang nate maramaduna government na paikhalakliba khongthang asi amu hana khantaningi mayai ka bachinja ki mayuk matam sangnadagi miyam gi oiba khongjang kya sangsinduna laklibani Amasum Apaspana Moralita Mia Hatok Pikraba Matunda housing of Mayaka Drakna Lamdam Sigi Tungi Yumbi Sungu Mongalakli Mi Kaya Mayaka Chinjak Hakri Apabatungi Yumbi Ohenavaki the Makoi Kudim Mayaka Draki Mayukta Leminarasi Sendongi Kala you will legalize the Hungani have a Kontanga Siganindi Madugi Mota Lamdam Siga Sana Batuan Tungam project Yad Wena Sendong Lehena Bigi Kontang Lokapiu Mayai Kaba Chinjak na Maramoraga Tungan crimes in a situ living. Masidalenga na Mayai Kaba Chinjak Mayok the Hiena can warep lobby Yaki. Mayragi really do the Lamdam Siki Mayai Kaba Drak Mutalasi, Tungi Mirol Kalasi have a collaution Sarugaki Basina Amato in a Lauki. Amarom dana Masana Pi Pamla Nabama Paleka Demohana Sang Pating Matamcre. Masan Hek books of Masano Pi Hokiba Kumza English in a Taraga Tarutagi Natabalam Sat Piri Haiba, Wahodigi who talked to a lake Drabi, Nupi Masadugi Matanga, Nasil Leka Duki Club Nasinduna Miam Gover Kanana Bimpan Pangto Labamatunda, Apokuma Pasibu, Amuhana Leka de Sang Lakudating what Hamnabi Warep Lokibani. Mipamaduna Loki Warep Singadu di Imungasigi, Taudo Watok the Lekai Miam Matam Pumba Sangdaba, Lekai Ladybus Singlup Laison. Tins hole give me a sing madi pungi say tauri me put among us imungasi taudo watok the sang the bar have seen it. Miam give me pamaduna say no ribi angang to the sataki but how long sing a dugi matanga be another cloud castle okay.
Atopa pau khrana government hospital nauna pokpa angangi mamai sa amana chathokhre haina imung manungna maral sikre. Government hospital amada poklaba matungda thuna sikhiba nauna pokpa angang amagi imungi miyoisin angang adugi mamai tangkhai ama sa amana chathokhre haina maral sikre. Hiramadu thijinana district magistrate ne inquiry committee ama semkhre amasung police na haksang adu postmortem examination amagi damak thakre. Police ki matungina Darepur police station ki area makhada leiba Basaipur da leiba Shiraz Ahmed ki loina binupi Saira Bano angang naw ye ki puk narakhiba matung numidang pung tararom tabada thangju numita community health center moje hanate admit okhi numaiju numita ayuk pung ahumlom tabada nupi edu nupa masa ma pokhi angang adugi sor honbadu yamna sonki duty taribu hospital staff aduna nauna pokpa angang adu oxygen support thamgadabani hairaduna angang adu atopa ward amada hongdoktuna thamki amasum imungi miyoising adu thokina bakhanki mari mata singi imung mari mata singi matungina ayuk aduda hospital staff aduna imungi miyoising aduda nauna pokpa angang adu sikri haina paktongki angang adu haksang adu makoin uba matamda maki mamai gi saruk ama sana chathokhre haina police ta complaint adu haiki napi adu gi masin mapa Helumna thabak lakhona ba demand to ki amasum night duty da taribu hospital staff aduda thauksha dabigi moral siki haina station house officer hais o sanjun guptan haki hiramadu gi matangna ain gi thabak lakhalagani hiramadu thijinana ba district magistrate Ujawala Kumar member ani gi committee ama semkhre chief medical officer CMO Dr Rasmi Barman su magi thakta member ani gi investigation team ama semkhre amasum khudakta report Khangalakna ba khangankhre committee edu da CMO adu syauki district magistrate aduna haiki masi yamna sathiba thaudo amani amasum hiramadu thigalaba matungda moral ibising adu gi mathakta akanma thabuk lokhatkani opposition samjawadi party na thaudo adu gi matangda state government na sairakre yogi lenga ki makhada masi government hospital singi ikainingai oiba masum akiba phibam amani miyamna kari tawgani makoina kadai da sakani haina hindi da samjawadi party gi official twitter handle aduna haki atopa pawmana aina yadana sakhiba noida twin towers thugaina ba supreme court na order tokiba sahi amagi matung towers adunga si second mapan gi manungda ufulon khre supreme court na uttar pradesh ki noida da aina yadana saba Supertech Twin Towers adu thugaina ba order tawkiba sai amagi matung asi explosive kg lising ahunga satre na second mapan gi manung thugai madu thugai khiba loinana authorities ki dama hauzik mathangi singna badu mafam adu leiriba ate akai gi singdu madu sengdok padun oikhre Sorakna ton lising yang kaya mga rongi steel iron bar sing yaw ate akai sing adu sengdok pa tha ahum rongi matam sang labi madu ate akai gi adem akhak sing adu designated area sing da hondokhi gani sai mapan sang na sataki ba ain gi lan amagi matung twin tower adu thuai khibani me english sing ani ga taraga marida noida authority amasum supertech na twin towers adu regularization singi matung ina sakibani haina supreme court saki adumaina ma Allahabad high court ki order adu supreme court na august english sing ani ga kunga mathoi yaki amasum regularization adu thugai duna madu sakibani haiduna towers adu thugai na order toki thugai bagi numit adu technical gi maram sing natragana weather condition sing yenglaga matam theng tharakpa yaba dugi khalaga august kunga mapani gi september mari phawgi numit tari ani gi matam ama thamlaga august kunga ni pana thugai na bagi matam adu oibi kai haina supreme court na yapki madugi matungda twin tower adu ngasi aroi boina thuaikhre akoi beda leiba miyam sauraba structure adu thugai bedagi thokpa marik makum urful waifulna haksila sowalakpa yabigi hanta hananaba experts sing thabak lokhati head pulmonology and critical care fortis noida Dr Munar Sarkar naiki asiguma asabu structure ama thugai with explosive sing seasonabana maiku amasum uful soidna thokani haiki haina maramaduna thugai bigi matamadu numit ki maike dusu yingsingadabani aduba haujuk phawbudri thugai badudigi asukpagi pawlekti amasum supnagi ate akai khara lambi romda paithoraki haina noida chief executive officer Ritu Maheshwari Naiki Siane 29 floor amasum Apex 32 floor towers ngasi reality farm superteki Emerald Squad project adugi saruk singni hanis paus na makatana sa fongdorakli meter sa marong wang supertek twin tower asina Delhi gi iconic tukur minar dagi suheli thugai batugi mangoina na towers adugi akoi bada police amasum
personnel songa deploy tawki Noida Greater Noida Expressway adu nungthil pung ani ga minute tara ga manga gi nungthil pung ani ga minute nifu ga manga fawbo thinki hain su paw sna makata na phongdorakli atopa paw khrana hoyalan paw du la khosara kana mayam na thamjagi revenue loisan water resources department allotment pi khrabalam lanai miyoina homes gidamak allotment PBU haijarakpa yabra amasong process topam thopra hoyen bureau Manipur pik labasu makhal kya gi thopam thoktaba thoidaba thawdo wathok sing hiram khudimang pik thana thokpagi manungsana Manipur lenga ki revenue department and water resources department allotment pibadagi akonbagi loisangasina premium gi senpham phawa thiraba lamsing gi manungdagi akaknaba dak number amagi manungsan lamdagi lanai miyu amana maki homestead oina sizinanabagi damak lam khara allotment PBU haijarakpadigi masigi damak office process toramle hairi Satharam liba thawong si lenga ki oina lairiba Directorate of Settlements and Lands Records Manipur da haijarakpham thopra loina haijarakle haiduna loisanga simangna masigi damak process topam thopra haibu hangnarakle wang singa siga mari leina pauksi isna phangmo official documents sing yumpham oiba pawn haibada lenga ki settlement and lands records Manipur gi director na kumja english singa ni tara ga nipan gi January tara ga mathu de thokiba order number 113 allot ASNSO lamphel 2014 DSLR gi matungina tuwan dak number 31 gi manungsana apun ba acre 91.24 gi lamsing water resources department allocation tawki hari order adugi matung ni allocation tokiba apunba parks of acre 91.24 gi lamsing adubo konsiliba dak number singna 3316 3317 3344 3334 3338 3347 3348 3349 3360 3353 3350 3359 3346 3357 3356 3352 3339 33 58 3341 3342 3337 3351 3335 277 279 1249 1256 1252 4243 amasung 44 ni haidi Settlement and Rent Record ki director na thokiba order duda Water Resources Department dak number sing sigi matungini allotment pi giba apunba park sabu lamadugi token premiums gi senpham su acre amada lupa lising ama oigadabani haikibaga loindana order punamak secretariat revenue department January nipan English singa ni taraga nipan na thokpa order number 329 LA miscellaneous 2017 commissioner revenue na ayaba pirakpagi matungina thokpani haina spanki aduga order adumaki copy sing water resources department gi secretary amasum Imphal West ki deputy commissioner su pikibaga loindana Manipur gazette ta phongnabagi dama printing and stationery gi director su copy piki hari adubu kumja English singa ni taraga nipan gi January taraga mathuida settlement and lands records Manipur gi director na order thoktuna dak number sing sina konba lamsing water resources department allotment pi khraba matung lanai miyoi government ki lam allotment pi nabigi application form TR5 number 592705 October 16 English singa kunga matu sizinaduna lanai miyu emana secretary revenue da water resources department allocation tokiba tuwan batak number 31 gi manungda ama oiri batak number 3344 gi foreign class ki lam hectare 71191 park saubagi saru asi Imphal gi collective farming cooperative society limited ki oibana hairiba society sigi park saubun lam sigi saruktagi 0.20 acre gi lambu lanai miwe duna ma ki homestead oina sizinanabagi dam allotment PBU haiduna secretary revenue da October kunga mathoi English singa ni kunga mathoi da aiba sirul ama pisilaki bani hairi hansu pausna makata na phongdorakli Atopa Pawman MBBS ki seat sama lagi dapat Chuchampur Medical College ahan session October di Hauragani Minister S Ranjan Information and Public Relation ki thabak supuri lenga ki Health and Family Welfare Minister Dr. Sapam Ranjan ngasi Chuchampur Medical College ki phibam sing hak thingna satuna yengsin ki bagaloina Medical College asiki ahan session lakliba October thadi gi Hauragani amasum Medical Council of India MCI na ayaba pirakpagi matuina Medical College asida MBBS ki seat chama lairagani haina phongdokhre Chuchampur gi IB Road nauna sagatkiba Chuchampur Medical College ke phibam yengsilaba matungda minister na pawmising da wapamasi phongdokladuna makhata na hai Manipur goina atopo Medical College amasu laiba phangadori basi laibok khabani Chuchampur Medical College asi Manipur gi singi district singi manungdi ihan hana link khat Medical College ni
ꯃꯍꯥꯛꯅ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯤꯕ ꯑꯁꯤꯗ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯁꯪꯒꯥꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡꯁꯨ ꯄꯥꯏꯈꯠꯂꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯅꯧꯕ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯤꯅꯤꯁꯇꯔꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯐꯦꯀꯜꯇꯤꯁꯤꯡꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤꯗꯃꯛ ꯌꯦꯡꯗꯨꯅ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯕꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯒ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜꯁꯤꯡꯅ ꯊꯕꯛ ꯇꯧꯕꯅ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯁꯤ ꯂꯩꯍꯟꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯒꯗꯧꯔꯤꯕꯅꯤꯁꯨ ꯍꯥꯏꯈꯤ ꯄꯥꯎꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎꯅ ꯕꯪꯒꯥꯏ ꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯁ꯭ꯄꯤꯗ ꯇ꯭ꯔꯥꯌꯦꯜ ꯔꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯪꯒꯥꯏ ꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟꯗꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯔꯦꯜ ꯌꯥꯡꯅ ꯊꯧꯕ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁ꯭ꯄꯤꯗ ꯇ꯭ꯔꯥꯌꯦꯜ ꯔꯟ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯖꯤꯔꯤꯕꯝ ꯏꯝꯐꯥꯜ ꯕ꯭ꯔꯣꯗ ꯒꯦꯖ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯕꯪꯒꯥꯏ ꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯒꯤ ꯔꯦꯜ ꯂꯝꯕꯤꯁꯤꯡ ꯑꯁꯥꯡ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 94ꯅꯤ OMSꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯥꯌꯦꯜ ꯔꯟ ꯑꯗꯨꯗ ꯕꯪꯒꯥꯏꯁꯨꯡ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯌꯧꯕꯗ ꯃꯤꯅꯤꯠ 32 ꯑꯃꯁꯨꯡ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟꯗꯒꯤ ꯕꯪꯒꯥꯏꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯤꯅꯤꯠ 18 ꯆꯪꯈꯤ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯊꯧꯒꯗꯕ ꯔꯦꯜ ꯒꯥꯔꯤ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 11:43ꯗ ꯕꯪꯒꯥꯏꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯄꯨꯡ 12:19ꯗ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯈꯤ ꯔꯦꯜ ꯒꯥꯔꯤ ꯑꯗꯨ ꯕꯪꯒꯥꯏꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟꯒꯤꯗꯃꯛ ꯅꯨꯡꯊꯤꯜ ꯄꯨꯡ 2:53ꯗ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯄꯨꯡ 3:23 ꯇꯥꯕ ꯕꯪꯒꯥꯏꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯈꯤ ꯇ꯭ꯔꯥꯌꯦꯜ ꯔꯟ ꯑꯗꯨ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 110ꯒꯤ ꯆꯥꯡꯗ ꯊꯧꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯏꯔꯕꯁꯨ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯍꯜꯂꯛꯄ ꯑꯅꯤꯃꯛꯇ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 115ꯒꯤ ꯆꯥꯡ ꯐꯥꯎꯕ ꯌꯧꯅ ꯊꯧꯕ ꯉꯝꯈꯤ ꯕꯪꯒꯥꯏꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟꯒꯤ ꯈꯣꯡꯁꯥꯡ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯒꯤ ꯁꯔꯨꯛꯇ ꯇꯦꯅꯦꯜ 10 ꯊꯣꯡ ꯑꯆꯧꯕ 5 ꯑꯃꯁꯨꯡ ꯕꯪꯒꯥꯏꯁꯨꯡꯄꯥꯎ ꯌꯥꯎꯅ ꯁ꯭ꯇꯦꯁꯟ 5 ꯂꯩ ꯄꯟꯕ ꯌꯥꯕꯗꯤ ꯕꯪꯒꯥꯏꯁꯨꯡꯄꯥꯎ ꯁ꯭ꯇꯦꯁꯟꯅꯤ ꯍꯧꯈꯤꯕ ꯏꯪ 2018ꯗ ꯀꯃꯤꯁꯟ ꯇꯧꯈꯤꯕꯅꯤ ngasi speed trial run pangthokaduna NF Railway North East Frontiers Railways ki Deputy Chief Engineers 1 and 2 Jiribam amasung Executive Engineer mari yauki Bangkai Sungpau Station digi Khongsang Station phawbagi rail lambi asi commission taunabaga mari lainana pangthokadaba CRS inspection ga mangoina ngasi gi trial run adu pangthokibani kilometer nifuga mari sangba lambi asi laklibi September thara commission na taurabi yabagi thajaba lairibani hanis phongdoki Makasa Tharak Point Isel Express to get up a paukrana. BJP State President S. Haragi Matam Loishilakle, Summit Patra Impalda Tunglare, Mipam Matamatan Pantokre. Bharatiya Janata Party BJP Manipur Pradesh ki Thaupuriba Adhikari Mayumgi Tam Loishilakle, Kanabu National Leaders in the President Hablakadaki Haiba Asi Tamangamdri. State Karagisu President Sing Matam Loishilakana Maramoidra National Leaders in Anova President Hapaukre. BJP National President JP Nadasu Maki Tamasi say Sigizun Tad Loirabani. Masika Manana Loiba Maramna State Karagi President Hapa Haukrabani Hana Pauxi Panga Pauna Haidi. BJP State President Hakrabasing Kara Palavada Maharashtra Uttar Pradesh Zarkhanamadi Tripurana Singmani. Atai what how Libasung Sumata Matan Haplagani Hanasu Pauxina Makatari. Police Nahai Manipur UNSA Ohum Tam Yuena Professor S. Tikendra Hapkibane Dubu, Levak Tibatam Tirable Lyset Corona Namara Moiduna, Manung Matam Sadan Laikitabadi Adikari Mayum Sada Devina President Gi Hang Niba Pamadu, National Leaders Singna, Men Sinduna Rakibane, A. Sada Devina President Gi Pampai Rivasi, Full Tam Oidavanina, Makatan Isterasigi, BJP President Hablakadra Haibadudi, Tamangamdri, A. Sadagi President Oidiba. Manung si Taraganiti Suba Manipur Legislative Assembly ki Mikal Pangtokre, Mikal Adu BJP Merep Kuntraganiti Kaduna absolute majority over Ngamadagi and Beren Gani Supulenga Ama Namkipani. Rajya Sabha ki Mikal Laku Matamnasu BJP National Leaders in the Manipur Gining Taulai Semasana Zababo, Merep when State Leaders Singa Tanaduna Putolaga Mikal Mai Papanki, Masdanatana Singda. Malda Satuna Party Organization Tawangki, Mikal Gidamak Ningtina campaign chataki, Matamatam National Leaders in a Sinarapa programs in Apum Father Pangsatuna Lakli, Party Manung de Leramba, Gropism Gi Mamiedu, Manghanduna Party Organization Fazanatoki, Puna Yang with BJP State President Saragi Performance Ningtina Fazaki, Adobo, National Leaders in the Karama Torang Torokatagi Haibadudi, Yang Matari.
स्टेट सिंगी प्रेसिडेंट सिंग हाप लोइबगा बीजेपी नेशनल प्रेसिडेंट जेपी नड्डागिसु मतम लोइरबनिना नौना प्रेसिडेंट अमसु हाबलगनी बीजेपी मणिपुर प्रदेश की प्रेसिडेंट ओइनिंग ममियोय कया अमा लैतबदि नथि मसिगिदमक्ता नेशनल लीडर सिंगना लोबी तौबगी थबक्ति पार्टी असिदा कया सनहदगुम उरि तबुदबु लाकदरि बिसय अहुंगी ताम अमदि स्टेट प्रेसिडेंट अमदि अथुबना नेशनल लीडर सिंगना हाबलकदरि बीजेपी मणिपुर इंचार्ज अमसु बीजेपी नेशनल लीडर सुमित पात्र ngasi इम्फाल थुंगलबग लोइनना मिफम क्या पांथोक्तुना वा तानाखरे हयेंग नॉर्थ ईस्ट की बीजेपी ऑफिस गुवाहाटी पांथोकदरिबदुद चीफ मिनिस्टर बेरेन याव बीजेपी स्टेट लीडर सिंग लोइनना हयेंग आंगनबदि इम्फाल थंदोकनी हाइना सुपाली ngasi nungtil pung 2 minute kulom tabra samit patra imphal airport thunglaki BJP state president A Sarda Devi na lusingduna taran oki tung imphal gi nete pat su thekta leiba thambal sangni na thunglabaga loinana state office bearer singa mifam pangthokian spungdorakli loisilak poina top pawmana police officer saramba gang khutpu amagi miyoi taruk fare police officer saduna kian khanganbagi thabak sathaba miyoi taruk imphal is command na ngasi numi jungba matung pungkhai chatpada fare faraba miyoi singa duri imphal is ki thungju part 2 कोइरौदगी थोक्सम दयानंद सही कुंथ्रागा मापन अपोक्प दिलीप कोइरौ थोंजु पार्ट 2 दगी थोक्सम नाव सही कुनगमरि अपोक्प देवेन लाइका एतुमक्तदगी थोक्सम बसंत सही कुंथ्रागा मथे अपोक्प दिलीप थोक्सम शिवदत्ता सही कुनगत्रु अपोक्प दिलीप हाइक्रुजम बाबानंद सही कुंथ्रागा मथे अपोक्प लैखितरब दिनेश्वर नेप्राम सुशील कुमार सही निपु अपोक्प लैखितरब एन मनिहानि मियै सिंगदु मोइरांग कामपु खेवा बाजार मसुम खुराई लमलोंग बाजार की मार्केट सेट मनाक्तगी SUV कार अनि का कोन फटखिबने मखोइदगी मोबाइल हैंडसेट तरुक्सु फंगमखि मोबाइल सिंगदु सिजिनदुना मोइरांग कामपु मे लेकाइदगी खुमनथेम जालिन माइतै सही कुनगमरी अपोप लेखिदरबा इंगोसा कौब मियोय मन कियन खंगनबगी थबक सथरम की हाइब खंगमले मियोय सिंगदुना मखोय मणिपुर पुलिस डिपार्टमेंट थबक तबो पुलिस ऑफिसर सिंग हाइजिनदुना लोन यादब मौना कियन खंगनबगी थबक सथखि फारब मियोय सिंगदु गाड़ी अमस मोबाइल सिंग अदुगा कोनना मखा ताब लोगी थबक लखनबगी दम पोरमपाट पुलिस स्टेशन सिनखरे हाइरि हौजिको नदि म्याम पाउस मतांग से लुसिनजरगे मसु म्याम पुना नवबत गमिनसी एंड थैंक यू